Hi ꯏꯆꯤꯟꯅꯥꯎꯁꯤꯡ, ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯃꯨꯛ ꯊꯣꯡꯖꯔꯛꯑꯒꯦ. ꯃꯌꯥꯝ ꯁꯤꯒꯤ ꯊꯔꯣꯏꯁꯤꯒ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯒ ꯑꯗꯒꯤ ꯉꯥꯁꯤꯡꯁꯦ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯦ. ꯑꯗꯨ ꯁꯤꯒꯤ ꯉꯥꯁꯤꯡꯁꯦ ꯍꯥꯞꯆꯟꯖꯔꯒ ꯑꯗꯨꯒ ꯊꯔꯣꯏꯒ ꯃꯥꯏꯔꯦꯟꯁꯤꯒ ꯍꯥꯎꯅ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ. ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯖꯔꯤꯕ ꯌꯣꯡꯆꯥꯛꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯅꯧꯕꯅꯦ ꯃꯌꯥꯝ. ꯁꯤꯁꯤꯒ ꯑꯗꯨꯒ ꯂꯣꯛꯂꯩꯁꯤꯒ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯟꯖꯔꯒ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯍꯥꯎꯅ ꯇꯧꯖꯔꯛꯑꯒꯦ. ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯃꯌꯥꯝ ꯁꯤ ꯑꯃꯇ ꯁꯦꯝꯖ ꯁꯥꯖꯔꯛꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯦ. ꯃꯌꯥꯝ ꯑꯩꯅ ꯀꯨꯀꯔꯗ ꯊꯔꯣꯏꯒ ꯊꯨꯝꯒ ꯏꯁꯤꯡꯒ ꯍꯥꯞꯆꯟꯖꯔꯦ. ꯑꯗꯨꯝ ꯁꯤ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯝꯇ ꯑꯩ ꯀꯥꯝꯊꯣꯛꯆꯈꯤꯒꯦ, ꯀꯣꯟꯅ ꯎꯠꯆꯔꯛꯀꯦ. ꯃꯌꯥꯝ ꯊꯔꯣꯏꯗꯣ ꯀꯥꯝꯕ ꯂꯣꯏꯖꯔꯦ. ꯉꯁꯥꯏ ꯊꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯉꯧꯕꯁꯤꯗ ꯊꯨꯝ ꯍꯥꯞꯆꯔꯔꯣꯏꯒꯦ. ꯁꯤꯁꯦ ꯑꯝꯇ ꯃꯇꯣꯡꯁꯦ ꯎꯏ ꯂꯥꯎꯅ ꯑꯝꯇ ꯐꯖꯅ ꯀꯪꯅꯕ ꯃꯌꯥꯝ ꯐꯖꯅ ꯎꯏ ꯂꯥꯎꯅ ꯐꯖꯅ ꯉꯧꯊꯣꯛꯆꯔꯦ. ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯎꯏ ꯂꯥꯎꯅ ꯉꯧꯊꯣꯛꯑꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛ ꯍꯥꯞꯄꯗꯤ ꯍꯣꯔꯦꯟ ꯆꯥꯕꯗꯨꯁꯨ ꯍꯥꯎꯋꯦ. ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯧꯊꯣꯛꯆꯕꯅꯦ. ꯑꯝꯇ ꯐꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯃꯨꯟꯖꯔꯦ. ꯑꯗꯨꯅ ꯖꯤꯔꯥ ꯃꯇꯨꯡꯒ ꯑꯗꯒꯤ ꯁꯤꯡꯁꯤꯒ ꯍꯥꯟꯅ ꯍꯥꯞꯆꯟꯖꯔꯦ. ꯇꯤꯜꯍꯧ ꯍꯥꯞꯆꯟꯖꯔꯦ. ꯁꯤꯡꯒ ꯍꯥꯞꯆꯟꯖꯔꯦ. ꯆꯅꯝꯒ ꯍꯥꯞꯆꯟꯖꯔꯦ. ꯍꯔꯤꯕꯣꯞꯀ ꯍꯥꯞꯆꯟꯖꯔꯒꯦ. ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯂꯣꯛꯂꯩ ꯈꯔ ꯑꯩꯅ ꯁꯨꯒꯥꯏꯖꯕꯅꯦ, ꯁꯤꯁꯨ ꯍꯥꯞꯆꯟꯖꯔꯦ. ꯑꯗꯨꯒ ꯉꯥꯏꯔꯣꯡꯒ ꯍꯥꯞꯆꯟꯖꯔꯦ. ꯉꯥꯏꯔꯣꯡꯁꯦ ꯐ꯭ꯔꯦꯁꯁꯦ ꯑꯣꯏꯕꯅꯦ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯁꯨꯒꯥꯏꯔꯒ ꯀꯨꯏꯅ ꯊꯝꯕꯗꯣ ꯑꯗꯨꯒꯤ ꯃꯨꯁꯜꯂꯛꯏꯅꯦ ꯃꯌꯥꯝ. ꯁꯤꯃꯨꯛꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯔꯛꯁꯤꯗ ꯇꯤꯡꯒꯪ ꯃꯔꯣꯏ ꯈꯔꯒ ꯍꯥꯞꯆꯟꯖꯍꯧꯒꯦ. ꯁꯤꯃꯨꯛꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯟꯖꯒꯦ. ꯑꯗꯨꯒ ꯀꯣꯔꯤꯌꯥꯟꯗꯔ ꯁꯤꯗ ꯄꯥꯎꯗꯔ ꯈꯔꯁꯨ ꯍꯥꯞꯆꯟꯖꯔꯒꯦ. ꯁꯤ ꯑꯃꯇ ꯑꯣꯠꯆꯈꯤꯒꯦ. ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯊꯨꯝꯖꯥꯛꯄꯤꯒ ꯈꯔ ꯍꯥꯞꯆꯟꯖꯔꯒꯦ. ꯑꯗꯨꯒ ꯉꯥꯔꯤꯁꯨ ꯍꯥꯞꯆꯟꯖꯍꯧꯔꯒꯦ. ꯁꯤ ꯑꯃꯨꯛꯇ ꯐꯖꯅ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯌꯥꯝ ꯊꯨꯝꯖꯥꯛꯄꯤꯒ ꯉꯥꯔꯤꯒ ꯍꯥꯞꯆꯟꯖꯔꯒ ꯃꯤꯅꯤꯠ 10 ꯐꯖꯅ ꯉꯧꯖꯔꯦ. ꯉꯥꯊꯛꯀ ꯑꯗꯨꯒ ꯃꯄꯥꯏꯒ ꯍꯥꯞꯆꯟꯖꯔꯒꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯤ ꯑꯃꯨꯛꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯔꯛꯁꯤꯗ ꯀꯥꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯑꯔꯤꯕ ꯈꯔꯒ ꯍꯥꯞꯆꯟꯖꯔꯦ. ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯁꯣꯏꯕꯨꯝ ꯍꯥꯞꯆꯔꯒ ꯃꯤꯅꯤꯠ 5 ꯐꯖꯅ ꯉꯧꯖꯔꯦ. ꯑꯗꯨ ꯃꯆꯨ ꯍꯥꯞꯆꯟꯖꯔꯒꯦ. ꯑꯗꯨꯒ ꯃꯣꯔꯣꯛꯀ ꯍꯥꯞꯆꯟꯖꯔꯦ. ꯁꯥ ꯃꯔꯣꯏ ꯈꯤꯇꯪꯒ ꯍꯥꯞꯆꯟꯖꯒꯦ. ꯑꯗꯨꯒ ꯁꯤꯃꯨꯛꯇꯒ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯃꯥꯏꯔꯦꯟꯁꯨ ꯍꯥꯞꯆꯟꯖꯍꯧꯔꯒꯦ. ꯑꯗꯨꯒ ꯁꯤꯃꯨꯛꯇ ꯐꯖꯅ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯥꯏꯔꯦꯟ ꯍꯥꯞꯆꯟꯖꯔꯒ ꯃꯤꯅꯤꯠ 5 ꯐꯖꯅ ꯉꯧꯖꯔꯦ. ꯊꯨꯝ ꯇꯧꯁꯟꯖꯔꯒꯦ. ꯃꯌꯥꯝ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦꯀꯣ ꯏꯃꯥꯟꯅꯕꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯦ. ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯆꯠꯄꯁꯤꯡꯁꯦ ꯑꯗꯨꯝ ꯃꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯑꯩꯅꯁꯨ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯄꯥꯝꯖꯕꯀꯣ, ꯑꯗꯨꯒꯤ ꯃꯃꯥꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯦ. ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝꯀꯣ. ꯁꯤꯁꯦ ꯆꯦꯠ ꯁꯥꯏꯕꯗꯤ ꯆꯦꯠꯀ ꯂꯥꯎꯔꯒ ꯉꯥꯡꯁꯛꯀ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯞꯀ ꯂꯥꯎꯔꯒꯀꯣ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯏꯔꯦꯟꯅꯤ ꯃꯌꯥꯝꯀꯣ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯏꯅꯦ. ꯃꯃꯥꯅ ꯑꯩ ꯌꯥꯝꯅ ꯄꯥꯝꯅꯁꯨ ꯆꯥꯏꯕ ꯃꯥꯏꯔꯦꯟꯁꯦ ꯃꯌꯥꯝꯀꯣ. ꯑꯗꯨ ꯃꯌꯥꯝ ꯁꯦꯝꯇ ꯑꯩ ꯐꯖꯅ ꯑꯣꯠꯈꯥꯏꯖꯔꯒ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ. ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯟꯖꯍꯧꯒꯦ. ꯑꯗꯨꯒ ꯁꯦꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ.
ꯃꯌꯥꯝ ꯃꯥꯏꯔꯦꯟ ꯍꯥꯞꯆꯤꯟꯖꯔꯒ ꯊꯨꯝꯃꯣꯔꯣꯛ ꯍꯥꯞꯆꯤꯟꯖꯔꯒ ꯉꯧꯖꯔꯒꯦ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯐꯥꯔꯛꯑꯦ ꯃꯍꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯃꯅꯝꯒ ꯈꯨꯅꯨꯡꯁꯤ ꯑꯃ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯁꯤꯃꯨꯛꯇ ꯃꯍꯤꯁꯦ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝ ꯃꯍꯤꯁꯦ ꯐꯖꯅ ꯁꯧꯒꯠꯍꯟꯈꯤꯒꯦ ꯑꯗꯨꯒ ꯁꯧꯒꯠꯂꯀꯥꯟꯗ ꯑꯃꯨꯛ ꯊꯔꯣꯏ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯟꯖꯥꯡ ꯃꯍꯤ ꯍꯥꯞꯄꯒꯤ ꯁꯧꯒꯠꯂꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩ ꯏꯔꯣꯟꯕꯁꯦ ꯑꯝꯇ ꯂꯣꯟꯊꯣꯛꯆꯍꯧꯒꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯥꯡꯈ꯭ꯔꯅꯦꯅ ꯑꯩꯅ ꯏꯔꯣꯟꯕꯗꯗꯤ ꯐꯨꯠꯄꯗꯣ ꯎꯠꯆꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯅꯧꯕ ꯌꯣꯡꯆꯥꯛꯅꯦꯅ ꯃꯔꯨ ꯇꯣꯡꯉꯦꯅ ꯑꯩꯅ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯦ ꯃꯌꯥꯝ ꯑꯗꯨꯗꯣ ꯀꯩꯅꯣ ꯃꯇꯝꯁꯦ ꯋꯥꯠꯄꯒꯤ ꯃꯀꯨ ꯈꯣꯛꯈ꯭ꯔꯀꯥꯟꯗ ꯄꯤꯛꯇꯨꯛ ꯄꯤꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯔꯆ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯃꯥꯅ ꯑꯃꯨꯛ ꯐꯖꯅ ꯃꯔꯨ ꯑꯇꯣꯡꯕ ꯊꯥꯕꯤꯔꯛꯀꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯟꯅ ꯐꯖꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯑꯝꯇ ꯐꯖꯅ ꯃꯌꯥꯝ ꯃꯍꯤꯁꯦ ꯐꯖꯅ ꯁꯧꯒꯠꯆꯔꯦ ꯑꯗꯨꯅ ꯊꯔꯣꯏ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤ ꯑꯝꯇ ꯐꯖꯅ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝꯁꯨ ꯃꯍꯤꯁꯨ ꯐꯖꯅ ꯁꯧꯔꯦ ꯃꯨꯟꯁꯨ ꯐꯖꯅ ꯃꯨꯟꯖꯟꯖꯔꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯖꯈꯤꯒꯦ ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯃꯌꯥꯝ ꯀꯣ ꯑꯁ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯨꯒ ꯑꯩ ꯊꯣꯡꯖꯈꯤꯒꯦ ꯃꯔꯛꯁꯤꯗ ꯑꯗꯨꯒ ꯏꯔꯣꯟꯕꯗꯤ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯅꯕ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯏꯔꯣꯟꯕꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯅꯕ ꯇꯧꯖꯔꯛꯑꯒꯦ ꯍꯩꯖꯥ ꯍꯥꯟꯅ ꯈꯔ ꯍꯥꯞꯆꯔꯦ ꯄꯛꯄꯥꯏ ꯈꯔ ꯍꯥꯞꯆꯔꯦ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯔꯦ ꯇꯤꯜꯍꯧ ꯑꯀꯨꯞꯄꯤ ꯃꯅꯥ ꯈꯔ ꯍꯥꯞꯆꯔꯦ ꯉꯥꯏꯔꯣꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯀꯥꯡꯉꯧꯄꯥꯟ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯂꯣꯝꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯏꯔꯣꯟꯕꯒꯤ ꯃꯆꯜꯁꯤꯡꯁꯦ ꯍꯥꯞꯄꯛꯄ ꯃꯇꯝꯗꯀꯣ ꯑꯁ ꯈꯨꯅꯨꯡꯁꯤ ꯑꯃ ꯃꯅꯝꯒꯁꯨ ꯀꯣ ꯑꯗꯨ ꯀꯣꯟꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯃꯍꯤ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯁꯥꯃꯔꯣꯏ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯝ ꯊꯥꯡꯊꯖꯔꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯗ ꯃꯥꯏꯔꯦꯟꯒ ꯊꯔꯣꯏꯒ ꯉꯥ ꯑꯌꯥꯏ ꯑꯔꯥꯛ ꯊꯥꯛꯆꯤꯟꯖꯔꯒ ꯁꯣꯏꯕꯨꯝ ꯊꯥꯛꯆꯤꯟꯖꯔꯒ ꯊꯣꯡꯖꯕ ꯊꯔꯣꯏꯒ ꯃꯥꯏꯔꯦꯟꯒꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯅꯧꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯑꯒꯦ